India da thengnariba COVID-19 gi tongan strain singi manungda B1617 asi yamna ka hena sandokan ba amadi hena phibam lusina nabagi oithokpa leibana malimgi oina sectionaba variant of concern ne haina World Health Organization WHO na lauthokre. COVID-19 gi B1617 strain asi India da ihan hana thengnaki tungda strain asi B16171 B16172 amadi B16173 haina lines ahum thokna lakhi. WHO na phongdokhiba matung ina India gi anoba strain makhal asi researcher singna kupna thijilaba matungda variant of concern ni haina me 13 da lauthokhi. Hairiba B16172 variant asi malemgi tongan balaibak humphuni thoida su sandokpa thengnare. COVID-19 laina thokhaliba SARS-CoV-2 virus ki variants of concern VOC singsi World Health Organization WHO na mari khangdoktuna ihan hana UK da thengnakhiba aduna alpha, South Africa da thengnakhiba aduna beta, Brazil gi Ngangbam aduga haukiba me 13 da India da ihan hana thengnaduna VOC gi mari suba strain oina lauthokhiba aduna delta haina khangnakhre. Maraksida delta variant na ohilakpa delta plus natraga AY1 haiba anoba variant ama muk thengnare. COVID-19 ngakthoknaba leibak sida sizinariba Covishield amadi Covaxin vaccine makhal sing asi kapthoklaba miyoi singda COVID-19 gi delta variant asinadi adumak na hanba ngami haina All India Institute of Medical Sciences AIMS ki study amana hairi. Delta variant asi alpha variant singdagi sada yangkhaidagi humpu phawba hena sandokpa ngami. AIMS ki Institute of Genomics and Integrated Biology na sathakiba study aduda hospital da layengba lakhiba miyoi humpu humdoi da sangyang asi tawkhi. Hairiba miyoi humpu humdoi asigi manungda miyoi yangkhai humdoi Covaxin gi ahanba dose kapthoklaba miyoi ni aduga lemhoriba sing aduna Covishield kapthoklaba singni. Vaccine asigi ahanba dose kapkhraba miyoi singda laisat asi sandokpagi sang sada humputara taruk dasmik mapan oiri. Dose ani kapkhraba miyoi singdana sada humpu oiri. Study asigi matung ina alpha variant sing asisu vaccine kaplaba miyoi singda nahanba thengnai adubu nahanbagi sang asi delta variant na hena wangba thengnai hairi. Sweden gi apunba ahal masingi tangkhai amaromdi yamdrabada vaccine shot ama kapkhre adubu supna gi shot ama khak kapkhiba miyoi sing adu hairiba delta variant asigi mayokta thoina ngakthokti haina health agency na warning tawkhi. Hojik phawbada Sweden da COVID delta variant na naba miyoi humbudara gi mathakta thengnakhre adubu maduna agency adubu contact tracing tawba hengat handaba yahandre. Variant asina UK da di anoba anaba singi sada manfudara rom yaure. Public Health England gi anoba research amana delta variant asi khanongpok England gi kenta da thengnakhiba alpha variant aduga sangdamnabada saurakna sada humpu hena sandokpagi khudong thiningai lei hairi. Ken variant na January da COVID naba masing khanghen hengalakpadagi tha ahum gi lockdown ama namduna thamki. Hospital sing anabana pik thanki. Madugi paukhumda lengakna makhoigi public vaccination drive hengat hanki amasung ahal million kunmapan lomda vaccine dose ani kapkhre amasung million nifuma thoiromdana ahanba dose kapkhre. Adubu anaba masingdi adum hengelakli basi February matungdagi amukta ukhidriba sangni. Anauba anaba sigi sada marfutara henbadi delta variant kini hairi. Delta variant na malemgi mafam ayambada asoba amangata thokhalle masina hanana sanaramba lockdown sing namkhaiduna miyoi kya na halakpadagi leibak kharada hena akanba mawongi section thorang kya launarakli. Zimbabwe da haukiba numit humni da delta variant ki case ni furom thengnabadagi leibak adugi district ani da sayol amagi lockdown thamkhre. UK da sayol amada variant asi lising kunthrarom hengatli haina Public Health England PHE na phungdokli. Phifam asi yenglaga UK da hana June kunmathoi dagi lockdown lokthoknaba thorang tawrambadu sayol marirom chonthagadra haina khanari. Delta variant asina vaccine makhal khara kaplaba miyoi singbu namhatuna nahanba ngami amadi sahi humpugi mathakta leiba ahal singdi ngaksendabaga manai haina WHO gi Europe Director na phungdokli. France da variant asi masi da thengnabadagi laksinnaba honari. Sri Lanka da su variant asi gi saitheng phangba haure. Leibak sida haukiba April dagi COVID-19 na naba amasung sibagi sang leptana hengelakli. Amaromda laisat asibu mai pakna thengnaba ngami hainariba Sainagi Guangzhou dasu haukiba May 13 dagi hojik phawbada variant asina naba miyoi chama hena thengnare hairi. Expert kharanadi delta variant asina hanagi yamna sandokanba variant ni hainariba alpha variant tagi sada sama hena sandokpa ngami hairi. UK da vaccine gi ahanba dose kaplaba matungda anisuba dose kapagi matam sangdokhiba asina delta variant sandokpada hena laihale haina Human Evolutionary Studies University of Cambridge ki PhD candidate Jonathan R. Goodman na phungdokli.
ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ COVID-19 ꯅꯥꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯕꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇꯗꯤ ꯐꯤꯚꯝ ꯑꯁꯤ ꯏꯐ ꯐꯒꯠꯂꯛꯄ ꯎꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕꯁꯤꯡꯅ ꯐꯪꯂꯛꯄ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯥꯏꯆꯠ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯗ ꯇꯧꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤꯕꯁꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯀꯔꯝꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯃꯁꯛ ꯈꯪꯅ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯒꯠꯄ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯇꯥꯀꯦꯜꯗ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣ ꯔꯤꯁꯣꯔꯁꯦꯁ ꯑꯦꯟड ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ (IBSD), ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯂꯝ ꯑꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯈ꯭ꯔꯕ ꯃꯄꯥꯟꯒꯤ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ COVID-19ꯒꯤ ꯂꯥꯜ ꯑꯁꯤ ꯂꯥꯜꯂꯣꯡ ꯈꯪꯅ ꯊꯦꯡꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯅꯤ꯫